Singjamei gi oinasu thabal chongba yaona koiba langbagi thabak touroi haina club singna fongdorakli. Singjamei area da leiriba club tara gi apunba mifam ama pangthokibaga loinana Manipur gi oiriba fibam asigi yenglaga thabal chongba yaona ka hena langba entertainment program sing touroi haina warep nakre. Ngasi laisangtem laikai da pangthokiba mifam amada yawa Singjamei laisangtem laikai sroi Singjamei thongam laikai SEO Singjamei top laikai sedo Singjamei sapam laikai SDO Singjamei Mayengbam Laikai, EC Singjamei Oinam Thingel, OLYC Singjamei Okram Laikai, EDC Kagwa Asem Laikai, WAC Waikhom Laikai Amadi, WVSD Waikhom Laikai, Hizam Lampakna Chingba Singi Mihut Singna Mifama Mapang Thoki. Maduda Harau Kumai Kahena Langba Sing Taudanaba Warep Naki. Mifamadu Loiraba Matungda Yawagi Secretary, Laisangtem Manikantana Haikibada, Yausang Sports Asi, Laibag Asigi Tangdu Laitadaba Amadi, Awaba fiba masigi yenglaga taugadaba amadi tauroidaba singi matangda Singjamei gi oinasu khana nainare torch rally chatpa adu laikai mapan thokna chendaba makhala matagi entertainment program pangthoktaba ahoba mic yariba makai sizinadaba sports ki item khudingmak numidang wairam pung 3 ki mamangda loisinbaga loinana thabal chongbana chingba pangthoktaba asina chingbani hairi hiramasida laikai da laiminariba miyamnasu chana kanglona sibu ngakna chatnaba hotnabada angamba mateng pangbiu haina apil tauki ngasi March ki tang 2025 sagon se numit ayuki pung 9 tabu matamda Singjamei da laiminariba club khara yawa oleg OLYC okram laikai Sroi Club, Thongam Laikai, EC Oinam Thingen, SDO Mayengbam Laikai, Sedo Singjamei Sapam Laikai, Suo Top Laikai, ADC Kawa ISM Laikai, WBSD Waikhom Laikai Hizam Lampak, WAC Waikhom Laikai. Haiba Club Tara Asina Punjan Naraga Ngasi Asi Yawana host Oizaraga Yawagi Office ta Handak Lakleba 2025 ki Annual Sports Meet Asigi Matangda Kananabagi Mifam Ama Pangthokli. Mifam Asida Kanaribo Famde Huzik Lebaki Oiriba Tangdu Laita Draba Irang Asina Maram Oiraga sports ase akhoi tawgadra amasung tawroidra haibana chingba kumna khana naina jare khana nainaraba matungada akoina warep khara loksan jare madudi handak laiba annual sports meet ase tawba amasung tawdaba loina masugumba annual sports meet asigi manung sanna akoina tawridoba sing adudi toss senba se laikai gi mapan thokna haibadi laikai dei mapan thokna toss senba adu chaigudi pangthokpa leiragasu handak saigi oina di madu tawragum se adu lemna jare loina entertainment program kakta jare loina thaban chongba haibama si sokoi lokthok jare sports ase sinbiragasu numidangi pung 3 phawgi mamangda losenba hainasu yanajare punamak sing se club akhoi tara se punjin jaraga lemna jariba warep ngakna saminagani haiduna akoina mod ama toina ngasigi mifam sina yanajare